This program is brought to you by Presto Personalized Wonders. Mayam Bukrumzari, I don't think Miribas Impact News ni. I Joyshree Usham na Impact News ki Impact Health Link for a Healthy Manipur. Program asida taram nokchari. Ngasigi episode asida koina Eesing Maree Nungaitaba Amadi Masigi Laiyeng matang da khangminasi. English to haragana lower urinary tract symptoms and its management. Aduga here masida akupo world thambina ba lengshin biriba akoigi expert guest na Dr. Khwairakpam Amitkumar Singh, Assistant Professor, Department of Urology, RIMS, Imphal. Dr. Butaram Nokchari. Dr. Ngasi Maki topic se koina sida dum direct lecture ge Eesing Maree Nungaitaba masi maru oina koina angang sing da kya ta de do han sing da Eesing Maree Nungaite yung hangwa nungaite nai khotli minus sing problem mayam lak pa se do mai gi zu tong an ba symptoms makhan mayam leibra khwai dagi common oiba urinary tract ki laina di kari oiba ge khatam ya hai jage khoi gi Eesing Maree Nungaitaba haina khoi gi layman common people di ayam matam da khoi doctor da lak matam da makhoina subjective oina hate moina nungai jada ising chatpa urination jida nungai tabagi problem du complaint makhal gharani ada masi khoina medical term da di khoina lower urinary tract symptoms aina khangnare ada hariba Eesing Maree nungai taba haiba sida khoina yaurisi is a constellation of symptoms haita symptom da Laiyeng am khaktang nate Laiyeng kaya am leikre ada maru oina yamna commonly patient jingsina khoigi moina hariba complaints ji khoina taramu haibe symptoms ahan bada khwaidagi yam toina complain to was equigi urinary frequency adana ising ji toina chatpa see normally ekoi mioiba adult amana ekoi normally di ising equigi urination to was yam darbada pungji 2 to 3 hours minimum gap legadabane sidigi si yaudabida pung ani pu phadringai da ising amuk chatpa another 2 hours jawdinga amuk chatpa saina urinary frequency similar ani subada khoi nokchuria haidana numidangi matam jida khoi tumba changra kan jida phamung da changra matam jida khoi toina hogat sing chatpagi masi normally di khoi yama bada 2 times tungra matung jida ani raktagi hena hogatti adubu ani raktagi helta ragadi masi khoi normal natre aduna sigi ahing toina hogat pasisu masi ki patient na khoi puduna lakpa khoi complain amane ahum subada khoi urinary urgency haidana koi ising jinga saigi akhoi di normal mi amana adult amana tawrisi ising gi chaninga matamda nghaktang khangaga akhoi gi thambangam me adanga saigi urgency haiba leiba patient di matam ma nghaku thingbangam de ma washroom dana chening bai tar mafam matam khangdabi thingbangam da sometimes even akhoi gi ikayang goin haiba da khoi gi inner wear da phoba ising chachin bai tare thingmangam da washroom yobangam da aduna khoina earth incontinence ka hai urgency de ki amai henjila ini ko earth incontinence na adegi si jena sagi high ba frequency adegi nocturia urgency jena sagi bladder chi da khoi ising khaw si de ising store to base si ki problem ama laktoi ne aduna khoina si irritative symptoms or khoi sagi storage symptoms en khanare adegi atopa sagi obstructive symptoms haidana sagi ising khawdagi ising ji store dori ising ji chathokpagi lambil se koi urethra koi nupa da nupi de so lambil ji dagi problem am lerak padagi nungai ta phaurak pa samna ha bada koi worst nung noi be atai pathology be koi gi patient haibe ai ising se pada yam pick na chali natra yam tap chali hedana samna da poor stream na koi na medical term da sing gi pick na chatpa natra tap da chatpa slow oiba ken wong thingjen be type ta to dagi amana munga sagi khoi intermittency haidana ising ji chatpa kanjida matom tam lepkhiba am second amani lebaga am salakpa stop and start again damaina khoi maigi kaino stream si smooth oida bai tare amuk lep amuk chatta aduna khoi intermittency amuk haire dagi amana munga sagi ising ji chakra kanjida sagi amuk lotion ma mandaba adum haninga leba amuk washroom chalure amuk hanjile amuk chaningba sine khoina medical term the sense of incomplete evacuation and high degi another symptom amana amuk khoi straining singchat pasi sangdri chatta sangna wana chat somewhere there is obstruction like with that ko kanom na thinking by that wa obstruction like
dagi amana mu koi kaino si asai ising chapal wara kan jeda koi top tali ho ising chapadi loi khrabani ko adung asai gi adum koi gi top amani hum adum drop oi le ho bai tare ko sine koi na post micturition dribbling hai dagi aina last ta haining masi sigi Luts sida lower nutrient symptoms sida haining masi amana dysuria haidana ising chapda saba ising chapda sai thubi haibase tuna sigi hariba akoigi layong tarase sibu akoina lower nutrient symptoms natragana akoigi meitai londa ising mari nungaitaba haina maina khangnai okay so ama khatang na te mayam adu doctor masi magi primary cause hai tar nupi ga nupa ga khenabra masi infection kum bana thogalibra doctor nang su ngai ban bigre ji block to je nung oramba yai or any pathology adu na magi causes si ju khar thambi haijagi akoi gi masi ai ji haijagi bedo masi gi lairiba layong asi akoi gi akaknaba anaba amakhatangi specific symptom nate masi aduna akoigi masida leiriba anaba si ising khawgi problem oibe yai ising akoigi urethra gi problem oibe yai yamna leigre problem se samna habda akoigi nupa ga gender wise hai tare nupa ga nupi ga su masigi ko se khar khenai adagi nupa makta da su hairaga su male gender sida samu according to the age magi age ki matung ngai angang da dagi system ada pediatric age group sei 33 makha da tawraga na kari ana boibe yai adagi sa adult se samna habda akoigi sei akoigi 14 to 50 years ki marak to organa maya oirap oi bai miyai chalaba mi amadana sai gi si layong ki lerega di kari anabo oi bai dai above 50 years of age orga di amu kari anabo oi bai je koi ngai gi mai gi differential diagnosis khenara kaneba same thing female and male da su magi diagnosis kheneba aduna sai angang dai ai hajirake common oi ba angang da sai gi akoi gi kaino si condition si phimosis haidana amale akoi gi condition ama kedoge matam jida normally di chahi manga natra taruk pharba angang amana magi private part haibata di penis magi skin cover toriba maton ji singthaba yagadabani sithaba yagadabani chen sithara kanda ma clean to bungam madabun yagadabani ba parents no boiro angang no boiro clean to yagadabani adubu masi singthaba yadaba my foreskin je singthaba yadaba masi parents na notice to dabe ising adum chalina haina sum khoi khandu kibe but chahi pokpati ki bodi singthabadi yaro tawbudabu ngasai gi chahi manga taruk yorga taraga di ngasai gi physiologically habatare masi matom da singthaba ya jaga dabane aduna si yadaba dagi kedoge matamda akoi gi motion mai tare machin di motion madagi angang hida toina urinary tract infection tawbadagi angang sing pit chatpa sing chat matamda kappa man haibadi hitaba lumaina tawbe ban akoi gi khangau da akoi gi sing akoi chichinba mai tawbusu angang singida dagi atopa maram akoigi congenital haitare pungai dagi ising mari da bera lakpa samna abda akoigi posterior rectal valve kana angang jing anaba mayam ama leigre natraga na saigi ising gi akoigi kidney gi pipe ta khurak pa dagi toina infection tawba main angang da khara leijagre mai gi kaino si disease anaba se adagi mu mayai ulap sanba mi sing dina yam common ori si saigi stone ji nung ji koigi stone jina saigi akoigi kidney dagi ising pipe ta nanthara kan da ising khau yorom da sida ising khau ji irritate tora kan sida ising pit toina chalhanwa ising sapda thuppa saba tawhan be yaba dagi atopa anaba khoigi nupa oiba sing da ising mari si masai gi khujan ge ba infection tawba dagi khoi urethra se ising ana tagan hana khulai changbu bugumba na tagan ising chanana ba pipe hap bugumba tawbadagi sokhiba natraga infection tawbadagi atopa khazi pipe hapa surgical na tabida atopa karma makhalgi infection oigedagi hai sexually transmitted yes akhoigi smaina nupa singdadi akhoina kaigumba akhoi maya rap chanda mi sida kaigumba phimosis kumba leitaba taragadi akhoina masi sexually transmitted infection so dum chingdabe aduna akhoina madu thoroughly evaluation tawba machangi patient da magi history phana lobam changi patient aso akhoida trust toraga magi history mayam ka disclose to mo changi hide to the history ma kaise aduna si singi su oibe yai like ji kai haje instrumentation to badagi sokhi badagi na tagni ising mari khu badagi to basu oibe yai dagi mo sahi 50 years ki above like tara de no pada most common akhoi gi lawai nutric symptoms ising se panungai tabi maram ji akhoi gi prostate chawthok pase prostate cancer mak natraga su quite common si prostate chawthok pase ni aduna khoina si prostate chawthok pana maram baraga ising mari nungai handaba si chahi 70 su mi khara
ꯑꯩꯈꯣꯏ ꯂꯧꯔꯁꯤꯅꯦꯀꯣ 70 years suba mi amana around 50 to 60% of this group of patients ji moising hidadi sigumba prostate na maram waragi singbai nungaitabse tawni does prostate chawthorokpa haije chahi gi matungina dum masa mathanta dum chawthokchareira magi zo topa symptoms ayambana khoigi prostate chawthoi maram ji is a part of aging neba aging ni aduna khoigi aging sahi ji yamkhala kanda khoigi prostate si chawkhalakani aduna prostate si chawkhalak matam si da prostate hai ta sengna haragadi khoigi ising khaw sigi hek mangak samda khoigi ising lambi ga horak pasida yaurga leiba khoigi apple gi ngasai gi shape to eba do size agi matum ama khangne matum je hariba matum ji gi maya gi da phawrga khoigi ising mari je lakti neba aduna khoigi prostate si sahi gi matungi na chawkhalak matamda khoigi ising mari je chapsalle okay lambi khujilhan masi nupi da su samana ga doriver masi prostate ai ji khoigi tasengde nupa gi male sex organ ni masi nupi da yaudi aduna say 50 years ki above tadi ekoi ni sing mari si nungai taba targa de koina first sing na duisi prostate chawthok padagi oi bi ai habasi masi ana khangda da pa da di pai da mak do ga di aduna koina masi evaluation to bom change daga female da haraga di khoi sai gi young age group say 24 25 sexual active kangu da di koi even sexually transmitted infection chingna bi ai not traga su si around 15 to 20% of this patient 25 years ki makha sing si makhoi si moi gi 25 years yogdring si da moi around 30% hai tare ni ko makhoi gi sa urinary tract infection si dum tawni kari gino masi ekhoi tasengna maram hairaga di ekhoi gi anatomy se male and female ji manadeba ekhoi gi nupi obe sing da di ising thonga ekhoi gi amang thonga ji yamna close oba proximity ji yamna close ka to bhai tare naksina banena ngasai gi koi amang thongom de ding ngasai gi makhoi si mahik yam leiba jaga ni contaminated bacteria ma growth to lei banena adagi machine irai lai na ngasai gi koi sing mari si da changsin bi ki chance leiba adagi another amana maram ji kai gno female da tawrisim kai gno matam da khoi gi nupi obi de di ising gi mari re thasam te leba only 2 inches 5 centimeter mukti sange aduna mahik ni irai lai na manung changba yo ising haw yo si yam line yo bhai batare to sin mahik chang ba hygiene nupi jina magi sanitation yamna phajna hygiene oina nana tham taragadi mahik to changbado pangdi changoi do brana traga adum changan ba lai 100% prevent to makti ngamda be ai to bu substantially tare suki mate handhan madi yagane mana personal hygiene yam mari laina re local hygiene je maintain to biragadi urinary tract infection si prevent to bodi ayam matam ngamgane ba अखोइना urinary tract infection si sumaina young age group si da tawbasi अखोइना chahi amada 1 or twice the acceptable ne adu more than 2 times chahi ma tawrak targadi अखोइना atopa maram leibra other than my anatomically magi khoigi sing mariga kenoga naksina bada natabida atopa my medical problem gara samna bada magi khoigi autoimmune disease ka dana khoi hakchang sida khoigi mahik tinga thukpa ngambegi pangan handhan bugum anaba tai leibra si samna SLE kaina leire degi multiple sclerosis kaina anaba yamam lei khoi immune system down to hanbe yaba adu su leibra kan chingna ba degi natraga so khoi anatomical khoi kidney da ising mari da natra ising khawda asoiba pongai de kai leiba yage kaje khoi sai male gi da su hai gi da dumai to similarly nupi sing gi da su dumai ne thijin ba change adegi amu akhoi gi chahi kunmangai mathak sing nupi sing si mostly sab mai gi menopause lakpa thagi khamak kangu sing ai ta chaini phu gi mathak sing gi di ngasai gi urinary tract infection si tawrai si mai gi change maram yam am leikre ahan bada ngasai gi khoi gi nupi gi hormone estrogen kai se handharakpa sina maram oraga khoi gi nupi gi private area da ngasai gi mahik sing sina hojilap gi chance growth to bacteria growth to chance wang khalakpa okay adegi amana ngasai gi khoi gi kam hai batare अखोई की कम से pelvic cavity है दर pelvic cavity तो याव रिबा organ में याम अंगांग खाओ बो औरसु इसिंग खाओ बो औरसु intestine बो औरसु सी में याम से अखोई की मसल में याम ngakatla thambane ba masi chahi yam makanda aging or kantora kanda dinu pising da masi ki muscle se sontharakpa degi amana ngasai ki normal delivery to base par vaginally hai tare ni ko normal delivery si angang ahum degi hena taw ki ba kangbu sing sida dikadagi matam da moi ki at the time of labor hai tare angang unabegi labor to matam da muscle ji ki pelvic floor muscle sorry pelvic floor muscle sing si ngasai ki yam stretching taw ki ba degi moi si
weaken tawbase yeba si weaken tawrakanda ngasai gi support tawbase angang khaw ising khaw singa kala thambasi sontharappadagi akhoi gi kaino si sontharappadagi angang khaw nanthaba natar ising khaw nanthaba yeba ising khaw si nanthaba maram orakan sida ngasai gi ising si amuk chathok matamda plap chathok bangamda makhak lehba sigi makhak si lehba sina maram oraga lehori ba ising makhak to da toina mahik changaga infection to way okay sis na angang ahum like at least angang ahum kumba later ba vaginal delivery taw kiba nupi sing chahi kitang yam nupi sing gida thokan ba ado loid mak ta di si kano normal delivery taw ba sing ayam sigi risk se dum labra risk lay 10 to 20% of normal vaginal delivery more than 3 lakte hen sain to ba kamu de sigi saigi pelvic organ prolapse ai haje gibedo organ prolapse to waje singhaw nanthaba kai je angang khaw nanthaba kai je si mayam si tawrakan de dinga sai gi sing chapase normal oiro we angonda chat to wa be ai sai haje gibe straining to pe ma straining to doctor kari gumba asmaina chahi kitang yam banupi angang khaw lokthokra banupi sing je moida ju yung haning baje khang mangam da baje khutakta hanthong draga dingam da dum chit pe gi type ta lei bise si di kari baje aina haje badu ne koi chahi yam sila kan da su sai gi khoi gi pelvic floor muscle sing si khoi organ jing akala thami ba pot sing si masi sonjil pe ya ba masi sonjil kan ji da ngasai gi ising khaw kitang nantha badana tena khoi gi ising gi lambi urethra ji su magi position normal orakta be ya changes khara lakani ba mai anatomical changes khara pongi de bigi dane hena ju ten le ba ten manina adu yi ngasai gi magi anatomy to deform tawra kan de ne ba ngasai gi mangonda masada ising chatpada nungai da boina feel dor ka doine ba madu kedobigi tawrino habadu only after doctor duna yenga kanda physical examination tawra kanda da khangane ba magi si urethra ge problem ne re natraga magi singaw ge nantha tawrini adagi doctor ji diabetes narak taragadi aduju mapan yungji toina hali hai masi ju ama oge dor si chumi khoi gi diabetes le ba mi ama da ising chapa nungai dre sina sai gi maram ji tang tongkhai re masi ju horen doctor na check tawda khang toina khangani khoi gi ising si sai gi mana am toina chali sina sai gi sugar ji wang badagi hai tare ni e da wang badagi masi gi sugar ji kidney sina sai gi sugar chamthok ki na phona ba aduna ising ji da chini si kidney sina thadarak matam sida mana haksang dagi ising gar pur sakhi water saruk se aduna sai ma ji ising gi toina ising ji product urine production ji hengalappa aduna su sai gi ma ji ising yam chali ne adai amana sai gi diabetes lai mi da sai gi koi singli gi problem lak pe ye ba koi ising khaw ising chali bala koi gi mechanism mayam ji noina nerve related ngak tane ba koi singli mayam ji gi function ngak tane ba so singli da solak ba nataga magi mathau ji coordination amada tawda coordinate tawda bhai tare tawda badagi ising chapa ising khaw phajna chapta bagumba nataga na chapa ga ekta coordinate tawda be pang chapta chappa main tawdagi ising pit chappa su yai do ayamana di moina tawri singa sai gi sugar ji wanga kanda sugar sina ising da yung da yaura kanda ising chappa sinu ngai tabasina ayam boin to adagi doctor si sina physical symptoms physical oi ba causes me amore aduga psychological har kanda khoina sum anxiety kum leba or kitang pakhat pa or stage perform tawrani or exam thaba horani ka haradi dum khudak da yung hangning mukum ba phaw je masi ju lei si gi site ju kitang thambiram aina ju panjaki bu ne khoi gi ising chatpa haiba sida akhoina tawrije akhoi gi control da loina mang leite ba khoi gi involuntary control la da akhoi gi brain jena loina sanar ko su yawe aina ising chatting bai ji aina feel dora kan sida ising khaw sida gi brain sida message ki doine ba tegi brain sina mang spinal cord ki neuron sina sing sida mang message thar ka doine ba ma ji ising chatting adoi tar di ising thong hango ko ising khaw chapsil lo swaine message pira kan sida mo je coordinate to doine ba message me amse coordinate tawra kan sida ising je normal chat ka doine ba koi pakhat ma tamda sai gi signal se brain de yawe brain de kan sida brain sina lana message ma pi ising khaw sida adugi message to lana sai gi keno sida koi gi spinal cord sida brain de spinal to puraga sing khaw da sami ba koi singli sida chakra ka kan sida sing khaw chaphan mane adena masi mi khnamak ta tawni haba leiti sam koi gi patient khak ta mak tawgani daga masi gi exact karam ba patient da tawgani haba du madok te koi haiba ngamoi tawdu mechanism ni maduni si ju lei have brain lagi message to lana
message to chakibagine. Yam nuais doctor hozik my causes ki matang da duga symptoms ki matang yam kumna thambire matang shoi da break amalong na kish. Attend ba commercial break to logjage break ki matung da lower urinary tract symptoms magi diagnose kamai tawbage aduga treatment ki matang da khangna kish. Adom kalen gi maisa marakta asumna humai humaga leiba pambibra natraga asumna nungaine AC manungda relax tawraga adom gi daily thabak tawba pambibra asumna relax oina thabak tawbining labadi mezo hapta AC brand makhal suna leizare loan gi khudong chabasu leizagani akupa marol gi damak lengsan biraksi mezo haf kai sampat konjeng hazari lekai opposite sangai express. This program is brought to you by Presto Personalized Wonders. Break ke matungda amka hana taram nokchari ngasi akhoina impact news ke impact health link for a healthy Manipur program asida khana zarim ba topic asi Eesing Maree Nungaitaba Amadi Masigi Laiyeng aduga akhoi expert guest na Dr. Khwairakpam Amitkumar Singh, Assistant Professor Department of Urology RIMS Imphal. Doctor break matunga sidi hozik akoina Eesing Maree gi nungaitaba leiba matamda doctor chapa matamda kari test kari kano diagnose tawnabagi magi kari process leibagi khara thamgi haijige Eesing Maree nungaitaba matam sida akoina doctor gi manakta chatlaga tanaba sem darkar leyaba masi there should be something akoigi underlying kanomdi leirabane ba nabase anabadu treatment of darkar lebe leitebe adu the only doctor duna magi akoigi investigation ka taw khara tawrakanda khangduine adun ahan mada khwaidigi maru orisi koigi history taking je patient gi history lobase magi history sidagi 50% of the diagnosis ko khangmangam duine sa aina haja ki cost yam manena akoina loina mak test kudi mak loina anaba gi test kudi mak tawdi yaba oithok is not feasible aduna akoina tawduisi han history se phadana lowra kan se da ngasai gi koina oithok pa yaba diagnosis 2 or 3 or 4 se koi khangane chorapka ma mase adui matungina akoina maji investigation se tawduini aduna most important je koina investigation je koi urine routine examination haidana koi urine se check tawba yung sida koi urine sida nai pasel yaubra e yaubra natragana ngasai protein galji koi abnormal sai urine da yaura abra sugar yam wang na yaubra urine da kasaina urine analysis am tawum change number 1 most important ji every patient with lower unit tract symptom urine sim test orani second cham chamba everywhere so dum koi laina raba easily accessible or ultrasound je ultrasound ma kidney ureter bladder asigi ultrasound lo thobiba ultrasound da koi kidney bu chautho asu nungmu leirasu natragana ising khaw infection tawbadagi ising khaw thagat lasu ising khaw nungmu leirasu chorap amadi khangane adagi prostate chautho erasu sai prostate ke size ultrasound prostate chautho ga so sai prostate ke size kaksi measure tawba kayam chawre he normally prostate ai 20 gram muk tang chawe adu sai lumbai tai 20 gram adu sai hojik ultrasound lo wada ma 40 50 70 gram nai leram basu ye nai yengum changani adagi ahum subada sai chahi 40 gi mathak hai tare natragana magi family history da diabetes leiragadi koina sugar sima koigi random blood sugar and sugar test mo tokpi bam change asigi ahum jena koigi laboratory investigation ni koina minimum tawbe ya base dagi nupa obe sing ai haije gi ba chai yang khai gi mathak sing si chai gi sigi sing mai nungai ta ba lakta ri koi kwai dagi maru ori se as a doctor amoina koina maru ori si Eesing Maree si check tawba asi kamaina check tawgi matam sida koina amang thong dagi koi si khut changa kan sida prostate se koi yeng ba yeba prostate se kayam chawre dai magi consistency e tar ma jam hard oibra kamain to wi adagi prostate sina sai cancer suspect to yaba magi nodules kana koi maru leibra kaina smaina yengom changeba asina most important part of koi examination se jeki digital rectal examination ai jeki bedo amang thong dagi khut changa prostate yeng ba je si sima koi tawdaba yadaba pot amane masidagi ne koina even prostate cancer SS ultrasound khangmangam boy ising test to matam da prostate cancer khangmangam boy
aduna prostate cancer du hojik ki khunna changbadune aduga khoina prostate cancer khangna na ba haidana e the test sama khakale koi prostate specific antigen haidana masigi test sima ga tawraba aduga khoi gi khut changa gi yengba ani se tawra kan di khoi prostate cancer diagnosis chingna bhai tare masi almost 60-70% di khoi haiba ngamani masi prostate cancer oiram be yai haibase adu doctor hojiki ising mari gi nungai tabase masi numit kya ni muk nungai taba faure hair ba matung da doctor sat ka dorib na haidi like 1-2 days or 1 week nungai taba faure kan sat pa ya mama tamda akhoi gi kari gumba magi anatomy da natrakna functional da problem nei tar ga da ya mani sing chappa nungai tabasi numit humni natrak mari ni manga yama mangani muk tor maga ya mana phagi ba ngak tane ya manadi asida phachi laktra then adoi taragadi doctor tana biro degi se koi randomly ekta pharmacy ni chala punga sasin ba to to bidaba maram di ai sa haja gi bedo koi gi laidiba sing mari nungai ta bai ji disease ama khakki specific symptoms natte ba masi aduna ai gi friend that adumaina to edu di ai so anaba si oiramani do ta ma fain chawa da phagi ai fain chawa da phani nai khandok bidaba symptoms zo habe mana taragasu but the disease may be different hajab haji yes kena be aiba aduna akhangai tana bajim darkar leba akhangai tanara kan udane ba e nang is treatment darkar leite leitragadi yam pare leiragadi then we need further evaluation darkar leine aduna si khangdok pasi darkar le adai doctor hoji maina magi adui di magi treatment jiju magi disease how from the gimatung in a tongan toalani surgical intervention to bra hidak char loin tonga tongalani na chume aduna sagi diagnosis to ne hamaru risi first diagnose tawrani diagnosis ti matung ina treatment ji different work duine aduna ai sing ja pat toin chale hadne ekta asmai di toin chape hidak chayar charodi char ga phagi bidi aiba matam khari goina amuk recurrence lakani khangaudragadi adu doctor hojiki lower urinary tract symptoms se masigi treatment se dum ilai lai na dum phagan bra patient se or masi life threatening ga di oi bra kamai to bogi aya manidi masi koi matam chana hai tare koi gi akhang hai singa tana horagadi masi dum aya man medical treatment toraga phaban aya man koi gi tawrise adubu masagi surgical treatment darkar leiba condition khar lei koi gi stone leragadi ayam natum surgical conditions darkar legali stone gumba nantha ising khawta ta gising mari da leragadi adai sagi prostate kumba prostate ki sisu ayam bana koina process of thokpa dagi sing mari nungai te basisu ayam ba 50 to 60% of the patient di ayam bana di medical treatment or phai mokisi adu another 30-40% amada de koi surgical intervention darkar lebe yo surgical intervention situ jikti amtin advance were atamama da koi gi prostate ki smaina problem lai dan operation darkar lai tar di open door tong na bidu jikti adu yari ki di tong na dre jikti all jikti ngai gi ekoi gi natural isone pibiram bi ising mari si da khulai changaga matum je khetok pa lambi lauthon ba even laser surgery pun oin leire adu na jikti technology is kumtik advance ora banena koi operation tor so yam kana kiningai oidre ba dana matang chana Laiyeng hauda taraga di even prostate si su ngai gi Laiyeng basi thengtharagadi masina kidney romda tainarapadagi even kidney failure hoba chatpa patient adum koi thengadaba nate dum thengnai aduna time treatment suga yadre yadre ai thukpa yadi si ai sahi ora ai sahi ama padagi tawrini khandukpa yadi sahi ma padagi tawriba potsi maduna problem atopa create torpa yadi khanbigadamne aduna matam lairingai da sat treatment tawragadi mai complication do koi prevent tawduine adu masi paisa yam changba treatment na tri aduna koina koi ai hygienic si lai thokpi do adu doctor khangjaning ba mana hoji khara chahi yam laba nupi at least 3 time vaginal delivery taw khrob nupi sing moigi pelvic floor ngak na bodo kitang sonthai ha ba targadi madu amuga kankhat han mangam gadra masi akhoi gi yani kankhat han baji tawdabu masi khoi gi patient na zo honabam chang asai exercise ma khoi gi pelvic floor muscle training exercise hai dana koine kegel exercise kai koine short form the PFMT na binsulai masi exercise si koina he spinal pelvic organ prolapse tor ba ngang khong nan thaba na tar ga sing khong nan thaba sing ge koine patient jing de cover ga koine demonstrate tor ko ta emoi da kamai to godagi exercise se koine exercise si yamdra bada koi gi noma da koi exercise gi 3 sets koi gi ahum lakum hai tare ne ko exercise si koi gi ai abet tentak na haijarabada koi gi masi koina
khong hamning matamda lambi da kai chaling da khong hamning matamda akhoi na washroom yawnaraba akhoi ngak khangjilaga akhoi amang thum subsilaga thambasi masi thambasi akhoi na second manga khak subsilaga thamba 1 2 3 4 5 masi subsilaga thamba amang thum subsil na matamsida akhoi gi pelvic floor gi muscle jing je mo se subsil le okay aduna subsilaga second manga thamba hold or thamba then amuk second manga relax thadokpa subsinba thadokpa second manga smaina amuk tawda 10 times subsinba tara thadokpa tara smaina sana matamda akhoi gi su akhoi gi hakchang si akhoi exercise to matamda gym sana matamda muscle chawthoro ini ko same thing ne adugi same mechanism ne khoni sta tawrisi magi aduna saigi subsinba thadokpa si tara raksi ayuk tamu to biraba masi any position da ai tumba hol long ngai to bu su yai na dagna pham ga to su yai da leba to su yai thabak da leirazu yum da leirazu to ya ba ne aduna ayuk ta ama nungtin talak ta ama nang tumum dai da ama smaina 10 10 10 30 okay smaina exercise ke nuti ki ahum lak set amam da 10 time to biraga da aduna 6 months kumba satha biraga di ekoi there is a significant improvement hai tare muscle sida leirakaniaba ado agadi magi nungaitaba singdusu khara makhaidi subside tone ado doctor si nupi gi oina specific area ado nupa gi su leibra masigi excess nupa gi su lei koi nupa gi maru oina nga sai nung su leitraba natagna process of thoi anaba su leitraba ado ising di toin pit chatla nak chatpad nungaitraba koi gi waba gumba taw taragadi pelvic floor muscle training exercises so yam helpful hoye jema koi all the proven ne same kaino type order moi subscribe koi gi ai sai haja gi bedo koi gi sing chappa nuai ta basida koi gi muscle ne singli sing ne coordination change ba coordination tawdaba kan da sunga sai gi naha sing da sing chappa nuai ta ba tawe aduna sai gi exercise gi tawma tam da dim coordination am hore ba muscle ga singli ga se main coordination le tar ga di koi gi normal sing chappa gi mechanism je amuk horakani ba yukanda sing chapa se nungai phai tare aduna nupa da su nupi da su sing chapa nungai tragadi akoi gi sig exercise tam kana gani tawdabu sida akoi gi anatomical obstruction di leiro do hama da prostate chawthok na block toragadi phana exercise tawrasu pharwe aduna first the doctor diagnose of tanam change ba aduna basiam important oi ta akoi gi patient duna akoi da la tanam sem darkar leire si matang da Doctor, akhoi episode si timing pulu lo shlakle do loirak pada doctor gi message aduga message tuga loina na akhoi na diet ta di akhoi na kari chinjak cha batar gadi kari mahi thak batar gadi akhoi gi ising gi mari je adum nungai han gadage or si kamaina prevent to ngam gadage swai se khatam ni haije ge akhoi ni ising mari je nungai ta maru oi ni ising gi toina frequency leiba matam je da akhoi na ising am toin thakhin ji phatte aramdi ising gi thai kai toina handui ne aduna si halagadi mangonda su mai gi life to the impact ama my quality of life impact am lerga duine ba aduna koi gi ising toin haling manung da singam thakpi da mani khorang ba chang ba thakpi ai khorang ba chang da si 2 to 2.5 liter no 3 maximum 3 liter ai thakpi ba aduga koi gi prostate chak thok pai ana ba leira ba ahan singna yaring khaidi koi gi caffeinated drinks ha ba tari coffee gumba cha gumba sing di sina bidaba maram ne makoi sing yam yung yam da puthol leba aduna makoi da yung han bagi problem ja ngene exacerbate to be hengalan be adagi prostate naraba mioi sing sina prostate ki problem le mioi sing sina nga sai gi numidang hek yau ki tar ga di mahi thakpa gi chang je handhabi ba koi chak chaba da glass am kari ma thakpa du natana yari kai hena thakpi da ba aduga tumam dai da ising cha thoga tumma gi habit ama le ga do ba maram dinga sai gi ising si sakchil laga tung ga tar di ma ji toin hawgal ani adu hawgal ga di sai gi ma gi tumma ji mapung phadra bani na mangonda bp gumba hypertension pe chance layo sima laire adagi akoina amana sai gi hakchang chawhan bi da weight siga obesity siga sing chapan ngai ta siga correlation khar layo sima to bi da ba yari weight hangal handi da ba dai third ta spicy food se khoi gi spicy food oiba khoi gi masala gumba khoi maru marang kai gi khoi tilhau chana sigumba singsi khoi gi ising khaw da di irritant ne ising khaw je yam sensitive oi hele ba moina adana sing se pa saba toin chat pa to ba ya ba adana sigumba singsi kitang hanthabi ba doga alcohol consumption dagi churup thappa ko si sing su hanthabi ma change khoi sing mai noi ta boi tar ga di aduga khoi gi daily normal gi exercise khara to bi ba exercise nataga meditation to ba kaksi
yam phajana khoi gi sing mari nungai to kangbu yam helpful oi ba du ko practice am nemes khoina phataba chinjak chadaba dagi weight maintain tauba dagi exercise meditation si je kai yamna very important haizab tal not only for this one but ayamba laina the si kai yam Dr. Yam Nungaizai Dr. Ngasi akhoi episode si Presto Enterprises Thangal Bazar na sponsor tawibani from Impact News and from Presto Enterprises mo is memento certificate gift item semba company ni animo ki site ki Dr. would thank you and please again thank you very much Masigi di Impact News ki Impact Health Link program masi matang shwai loslakle ngasigi episode asida Dr. Khwairakpam Amitkumar Singh Assistant Professor Department of Urology RIMS Imphal na Eesing Maree lainaba Eesing Maree Nungaitaba Amadi Masigi Laiyeng gi matang yam kumna thambikre mathangi episode ta topa laina magi matang da expert guest ama pudun lakchage haraga miyam dagi kainen oya thangni jari thank you Kanganjaba, Northeast Impact